Hojik ITLF umse segaiba horgle kuiraroi sarvana saraklagani. Manipurbu macet phaktat na buhonaba na khoi masen gi marakto ina nakpak tanaredo hojik tikari sare. ITLF ki office thugaire spokesperson so ha na buhonaramle volunteer ani su furamle. Si danate zat yam tawrakini. Misa sisanu haraga isa si haibado na khoi da soidana thoklagani. Migi pattanaba mangnaba silladi nasana tawjirubu nasagi karmagi fol nathakta soidana tarakpa tabani. Maitai da onsinduna kayarak hanna landana bu honarubra haibabu nakoi masengi marakta oina nakpak tanaraktuna nakoi gi spokesperson ginja buljang busu nomaina kaptuna hatna bu honarambada sining sette hingauredo maduda ginja buljang bu hatna bu honaramliba nongmai paiba mising adu maitai ni de haiba yararoido maramdi chujampur da hojik kana bu maitai changlukini aduna nakoi masengi marakta nakpak tanare nakoi masen hatokna na bu honarakle haibasidi yananingai leitraba wafam ama oiredo Kulai paibasing aduna ITLF ki office manghan takalamba asi ahing numidangi matamdani. Mi unadaba matamda lona thupna tawba thabak ki mawongni. Phongna masak ulaga singnabadi kiradana marumdagi lumpu tawgi mawongni haibada haimanba thokloi. Kulai paibasing aduna ahingi matamda ITLF ki office manghan takanba thugaiba aduda computer set, furniture, che chang kaya ama amang ata thokalam khrabani. Kulai paibasing aduna gilja buljang khakta danatana gilja buljanggi imung manunggi miyoi singdasu warning tawrum khibani matamduda gilja buljangdi mayumda leramdabadagi maraibak phahubani adubu makhoigi mayum tamna kulai paibasing aduna nongmai kapselam khibani asida sunatana makhoigi volunteer kaya sakangdabasingna phuramba ot naibagi thabak kaya chatharakpa kaya chusampur da hojik leire aina hairibu wafamsing asi taraga kuki kharana soidana eigi comment section da oidaba pawni hairakani adubu aigi sidi pau paba nate khabar TV Facebook amadi tongan ba social media sing da sandorokliba pau sing asida aigi oiba mod pijaba khaktani irang di nemdri adubu boti tawgadore tanja sida kuki volunteer sing khulngak patuktuna mapot macai yomduna masa gi mayumda hanki haiba pau musu taki makoi gidu bot tawba yanaba irang nemle haiba yanaba sandokliba oiba jala chingnadaba ngamde adubu irang di nemba nate aduga karigumba bot se tawda yadadana tawraklaba maheswar thongnaujam gi supporter diam leirehe adubu hojik bot tawdai se matang di sade he tongan ba manipur gi maikai kaya dagi irang loisendringeida bot tawbirakanu bot tawge hairagadi irang si hana loisenbiyo haina kholaw kaya lawrakpa leiri masigi mari leinaba wahang ama Raj Nongthombamna Sri Nongthombam and Biren Singh respected Chief Minister of Manipur da hangkiba matamda Chief Minister na vote asi soidana tawgadabani haibagi mawong da phongdokkiba lei amabu oiro hojik phawbagi oina sem sanariba mayam asigi matung inadi vote asi tawbada soidre mayam kanada vote pibigadori munna khanbiyo miyam gi punsi lan thum kudimak ngakpi senbinaba sinbiba ngamgadaba matik chaba miyoy adu khanba aikhoigi tangai phadaba thodangni Karigumba chongthorokliba candidate sing asigi marakta aikhoigi punsi lantum ngakpa ngamgadaba amate hek yaudhragana nota haiba option amasu leiridana